ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube channel Young Mindsꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯂꯥꯗꯤꯟ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯔꯕꯇ ꯂꯥꯏꯔꯕ ꯐꯤ ꯇꯨꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯂꯥꯗꯤꯟ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯐꯤ ꯇꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯂꯥꯗꯤꯟꯗ ꯃꯍꯥꯛꯀꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯂꯥꯗꯤꯟꯅ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ ꯂꯝꯖꯥꯎꯗ ꯑꯇꯟꯕ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯂꯥꯗꯤꯟꯅ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯗꯦ꯫ ꯑꯂꯥꯗꯤꯟꯒꯤ ꯃꯄꯥ ꯑꯗු ꯊꯕꯛꯇꯨ ꯃꯊꯟꯇ ꯇꯧꯕ ꯇꯥꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯏꯃꯨꯡꯁꯨ ꯄꯨꯅꯕ ꯊꯕꯛꯇꯨ ꯀꯟꯅ ꯁꯨꯕ ꯇꯥꯔꯝꯃꯤ꯫ ꯑꯂꯥꯗꯤꯟꯒꯤ ꯃꯄꯥ ꯑꯗꯨ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ ꯑꯃꯗꯤ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯂꯥꯗꯤꯟꯒꯤ ꯃꯄꯥ ꯑꯗꯨꯅ ꯑꯂꯥꯗꯤꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯒꯤ ꯑꯂꯥꯗꯤꯟ ꯑꯃꯗꯤ ꯃꯃꯥꯗꯨ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯗꯤ ꯂꯥꯏꯔꯕꯁꯨ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯑꯂꯥꯗꯤꯟꯒꯤ ꯃꯃꯥꯅ ꯏꯃꯨꯡꯗꯨ puba ꯇꯥꯔꯝꯃꯤ꯫ ꯃꯄꯥ ꯁꯤꯈ꯭ꯔꯕꯁꯨ ꯑꯂꯥꯗꯤꯟ ꯃꯍꯥꯛꯀꯤ ꯑꯇꯟꯕꯗꯨꯗꯤ ꯍꯣꯡꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯟꯅꯒꯨꯝ ꯂꯩꯀꯥꯏꯒꯤ ꯑꯇꯟꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯂꯝꯗꯦ ꯑꯃꯗꯤ ꯌꯨꯝꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯒꯤ ꯗꯥꯏꯇ ꯄꯨꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯃꯥꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯊꯕꯛꯇꯨ ꯀꯟꯅ ꯁꯨꯕ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯑꯂꯥꯗꯤꯟꯅ ꯁꯣꯔꯣꯛꯇ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯂꯥꯗꯤꯟꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯐꯤ ꯇꯨꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯂꯥꯗꯤꯟꯗꯨꯔꯥ?" ꯑꯂꯥꯗꯤꯟꯅ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯃꯉꯛ ꯅꯣꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯂꯥꯗꯤꯟꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯂꯥꯗꯤꯟꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯀꯀꯥꯅꯤꯅꯦ꯫ ꯑꯩ ꯅꯍꯥꯛꯀꯤ ꯅꯄꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯅꯤꯅꯦ꯫ ꯅꯍꯥꯛꯀꯤ ꯁꯛꯇꯨ ꯅꯍꯥꯛꯀꯤ ꯅꯄꯥꯒꯤ ꯁꯛꯀ ꯃꯥꯟꯅꯕꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯃꯁꯛ ꯈꯪꯕ ꯉꯝꯂꯤꯕꯅꯤ꯫" ꯃꯗꯨ ꯍꯥꯏꯔꯒ ꯁꯛꯈꯪꯗꯕ ꯅꯨꯄꯥꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛ ꯂꯥꯛꯄꯒꯤ ꯄꯥꯎ ꯑꯗꯨ ꯃꯃꯥꯗ ꯍꯥꯏꯔꯨꯅꯕ ꯑꯃꯗꯤ ꯆꯥꯛ ꯁꯤꯜꯂꯝꯅꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯄꯥꯎꯗꯨ ꯃꯃꯥꯗ ꯇꯝꯂꯝꯃꯤ꯫ ꯑꯂꯥꯗꯤꯟꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯁꯨ ꯅꯍꯥꯛꯀꯤ ꯅꯄꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯏ, ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯁꯛꯀ ꯎꯅꯗꯕꯗꯨꯗ ꯑꯩꯗꯤ ꯃꯍꯥꯛꯄꯨ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯕꯅꯤ꯫" ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯑꯂꯥꯗꯤꯟꯕꯨ ꯂꯨꯅ ꯇꯧꯕꯤꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯃꯍꯥꯛꯅ ꯑꯂꯥꯗꯤꯟꯗ ꯃꯍꯥꯛꯀꯤ ꯀꯀꯥ ꯑꯗꯨꯒ ꯀꯣꯏꯊꯣꯛꯂꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯂꯥꯗꯤꯟꯒꯤ ꯀꯀꯥ ꯑꯗꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯍꯩ ꯔꯥ, ꯑꯊꯨꯝ ꯑꯍꯥꯎ ꯆꯥꯅ ꯊꯛꯅꯕ ꯄꯨꯔꯒ ꯂꯥꯛꯄꯗꯨꯗ ꯑꯂꯥꯗꯤꯟꯒꯤ ꯃꯃꯥ ꯑꯗꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯂꯥꯗꯤꯟꯒꯤ ꯀꯀꯥ ꯑꯗꯨ ꯉꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯂꯥꯗꯤꯟꯒꯤ ꯀꯀꯥꯅꯤ ꯍꯥꯏꯖꯕ ꯅꯨꯄꯥꯗꯨꯗ ꯍꯪꯂꯝꯃꯤ, "ꯅꯍꯥꯛꯇꯤ ꯆꯍꯤ ꯀꯌꯥꯁꯤ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ?" ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯇꯩꯃ, ꯑꯩꯗꯤ ꯆꯍꯤ ꯀꯌꯥꯁꯤ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯃꯤꯔꯝꯗ ꯄꯩꯁꯥ ꯇꯥꯜꯂꯨꯔꯤꯕꯅꯤ꯫" ꯃꯍꯥꯛꯅ ꯑꯂꯥꯗꯤꯟꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯂꯥꯗꯤꯟ, ꯅꯍꯥꯛꯇꯤ ꯀꯔꯤ ꯍꯣꯠꯅꯔꯤ? ꯅꯍꯥꯛꯀꯤ ꯊꯕꯛꯇꯤ ꯀꯔꯝ ꯇꯧꯔꯤ? ꯅꯍꯥꯛꯁꯨ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯦ." ꯑꯂꯥꯗꯤꯟꯒꯤ ꯃꯃꯥꯗꯨ ꯈꯪꯍꯧꯗꯅ ꯑꯂꯥꯗꯤꯟꯒꯤ ꯊꯕꯛ ꯄꯜꯂꯛꯄꯗꯨꯗ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯂꯥꯗꯤꯟꯒꯤ ꯊꯕꯛ ꯄꯜꯂꯛꯄꯗꯨꯗ ꯃꯍꯥꯛꯇꯤ ꯑꯂꯥꯗꯤꯟꯒꯤ ꯑꯇꯟꯕꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯁꯛꯈꯪꯗꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯂꯥꯗꯤꯟꯗꯤ ꯊꯕꯛꯀ ꯑꯃꯠꯇ ꯁꯨꯗ꯭ꯔꯤꯗ, ꯑꯩꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯕꯛ ꯇꯧꯔꯒ ꯃꯍꯥꯛꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤ." ꯑꯂꯥꯗꯤꯟꯒꯤ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗꯨ ꯉꯛꯂꯝꯃꯤ꯫
ꯁꯛꯈꯪꯗꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯍꯥꯛ ꯊꯕꯛ ꯇꯧꯗ꯭ꯔꯤꯕ꯭ꯔꯥ? ꯃꯗꯨ ꯌꯥꯔꯣꯏ, ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯄꯨꯟꯅ ꯗꯨꯀꯥꯟ ꯑꯃ ꯐꯝꯂꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯂꯥꯗꯤꯟꯒꯤ ꯗꯨꯀꯥꯟ ꯑꯃ ꯂꯩꯕꯤꯔꯝꯃꯤ ꯑꯃꯗꯤ ꯃꯗꯨꯗ ꯌꯣꯟꯒꯗꯕ ꯄꯣꯠꯁꯛꯁꯤꯡꯁꯨ ꯂꯩꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯃꯍꯥꯛꯅ ꯑꯂꯥꯗꯤꯟꯅ ꯁꯦꯠꯅꯕ ꯐꯤꯔꯣꯜꯁꯨ ꯂꯩꯕꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗꯨꯗ ꯑꯂꯥꯗꯤꯟꯒꯤ ꯃꯃꯥꯗꯨ ꯑꯂꯥꯗꯤꯟꯗ ꯁꯥꯎꯕ ꯐꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯂꯥꯗꯤꯟꯅ ꯑꯅꯧꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯃꯌꯨꯝ ꯍꯜꯂꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯔꯥꯎꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯨ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯑꯃ ꯐꯪꯖꯔꯦ, ꯅꯨꯡꯉꯥꯏꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯨꯄꯥ ꯑꯗꯨꯅ ꯑꯂꯥꯗꯤꯟꯕꯨ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯔꯝꯃꯤ꯫ ꯑꯂꯥꯗꯤꯟꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯒꯤ ꯑꯗꯨꯛ ꯂꯥꯞꯅ ꯆꯠꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯂꯥꯞꯅ ꯂꯥꯛꯄꯗꯨꯗ ꯃꯍꯥꯛꯇꯤ ꯆꯃꯝꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯀꯀꯥ ꯑꯗꯨꯕꯨꯗꯤ ꯊꯥꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯀꯥ ꯑꯗꯨꯗ ꯇꯞꯅ ꯍꯪꯂꯝꯃꯤ, ꯀꯀꯥ, ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ? ꯅꯨꯄꯥ ꯑꯗꯨ ꯆꯠꯄ ꯂꯦꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯂꯥꯗꯤꯟ, ꯑꯩꯈꯣই ꯃꯐꯝ ꯑꯁꯤꯗ ꯃꯩ ꯍꯧꯔꯁꯤ, ꯑꯩꯈꯣই ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯤ, ꯆꯠꯂꯣ, ꯅꯪ ꯁꯤꯡ ꯈꯔ ꯊꯤꯔꯨꯔꯣ꯫ ꯃꯩ ꯍꯧꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯈꯥꯎ ꯃꯆꯥ ꯑꯃ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯈꯥꯎꯗꯨꯗꯒꯤ ꯄꯥꯎꯗꯔ ꯈꯔ ꯂꯧꯊꯣꯔꯛꯂꯒ ꯃꯩꯗꯨꯗ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯆꯤꯟꯗ ꯋꯥꯍꯩ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯈꯜꯂꯝꯃꯤ, ꯃꯍꯥꯛꯀꯤꯁꯤꯕꯨ ꯖꯥꯗꯨ ꯇꯧꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯑꯂꯥꯗꯤꯟ ꯃꯃꯥꯅ ꯖꯥꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯗꯨꯗꯤ ꯐꯠꯇꯕꯒꯤ ꯊꯕꯛꯅꯤ ꯈꯪꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯂꯩꯕꯥꯛꯇꯨ ꯅꯤꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯀꯤꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯀꯀꯥ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ? ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯂꯥꯗꯤꯟ ꯃꯌꯨꯝ ꯍꯟꯕꯒꯤ ꯑꯣꯏꯊꯣꯛꯄꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯑꯄꯥꯛꯄ ꯅꯨꯡ ꯑꯃ ꯐꯥꯎꯒꯠꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯨꯗꯣꯞ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯕꯗꯨ ꯇꯧ, ꯅꯨꯡꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯈꯨꯗꯣꯞꯇꯨ ꯁꯤꯖꯤꯜꯂꯨ, ꯑꯗꯨꯒ ꯅꯨꯡꯄꯥꯛꯇꯨ ꯊꯥꯡꯒꯠꯂꯨ꯫ ꯃꯗꯨꯒꯤ ꯃꯈꯥꯗ ꯅꯍꯥꯛꯀꯤ ꯂꯟ ꯊꯨꯝ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯑꯂꯥꯗꯤꯟ ꯃꯍꯥꯛꯀꯤ ꯀꯀꯥꯗꯨꯅ ꯂꯟ ꯊꯨꯝ ꯄꯜꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯈꯔ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀꯀꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯅꯤ ꯈꯜꯂꯝꯃꯤ꯫ ꯅꯨꯡꯄꯥꯛ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯅꯨꯡꯗ ꯆꯪꯅꯕ ꯁꯤꯔꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯂꯥꯗꯤꯟ, ꯅꯍꯥꯛꯅ ꯁꯤꯔꯤ ꯊꯥꯛꯇꯨ ꯀꯨꯝꯕ ꯂꯣꯏꯔꯒ ꯅꯍꯥꯛꯅ ꯊꯣꯡꯖꯥꯎ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯃꯗꯨꯗꯒꯤ ꯂꯝꯕꯤ 3 ꯆꯠꯈꯤꯒꯅꯤ꯫ ꯅꯍꯥꯛ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯆꯠꯀꯗꯕꯅꯤ꯫ ꯐꯛꯂꯥꯡꯗꯨ ꯁꯅꯥ ꯇꯩꯕꯅꯤ꯫ ꯅꯍꯥꯛꯅ ꯁꯅꯥꯒꯤ ꯐꯛꯂꯥꯡꯗꯨ ꯊꯦꯡꯂꯨꯔꯕꯗꯤ ꯅꯍꯥꯛ ꯈꯨꯗꯛꯇ ꯁꯤꯒꯅꯤ꯫ ꯑꯂꯥꯗꯤꯟꯅ ꯀꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤ ꯍꯥꯏꯕ? ꯑꯩꯕꯨ ꯂꯟ ꯊꯨꯝꯒꯤ ꯊꯋꯥꯏ ꯊꯥꯕ ꯇꯥꯔꯕ꯭ꯔꯥ? ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯂꯝꯕꯤꯁꯤꯡ ꯑꯗꯨ ꯂꯩꯀꯣꯜ ꯑꯃꯗ ꯇꯥꯒꯅꯤ꯫ ꯃꯗꯨꯗ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯕ ꯊꯥꯎꯃꯩ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯅꯍꯥꯛꯅ ꯊꯥꯎꯃꯩꯗꯨ ꯃꯨꯊꯠꯂꯒ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯊꯥꯎꯗꯨ ꯍꯩꯗꯣꯛꯂꯒ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯈꯨꯗꯣꯞ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯑꯂꯥꯗꯤꯟꯗ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯅ ꯑꯩꯅ ꯇꯧ ꯍꯥꯏꯔꯤꯕꯁꯤ ꯇꯧꯔꯤꯕ ꯃꯈꯩ ꯈꯨꯗꯣꯞ ꯑꯁꯤꯅ ꯅꯍꯥꯛꯄꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ꯫ ꯑꯂꯥꯗꯤꯟ ꯃꯍꯥꯛꯀꯤ ꯀꯀꯥ ꯑꯗꯨꯅ ꯇꯧ ꯍꯥꯏꯕꯗꯨ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯥꯎꯃꯩ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯗ꯭ꯔꯤꯉꯩ ꯂꯩꯀꯣꯟꯗꯒꯤ ꯎꯍꯩ ꯈꯔꯁꯨ ꯍꯦꯛꯂꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯊꯥꯎꯃꯩ ꯑꯗꯨ ꯄꯨꯗꯨꯅ ꯁꯨꯔꯨꯡꯗꯨꯒꯤ ꯆꯪꯐꯝ ꯌꯧꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨ ꯆꯃꯝꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯂꯥꯗꯤꯟꯗ ꯍꯥꯏꯔꯝꯃꯤ, ꯊꯨꯔꯣ ꯊꯨꯔꯣ, ꯊꯥꯎꯃꯩꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯣ, ꯑꯗꯨꯗꯒꯤ ꯅꯍꯥꯛ ꯁꯨꯔꯨꯡꯗꯨꯗꯒꯤ ꯊꯣꯔꯛꯄ ꯌꯥꯒꯅꯤ꯫ ꯑꯂꯥꯗꯤꯟꯅ ꯃꯍꯥꯛ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯍꯥꯛꯅ ꯊꯥꯎꯃꯩ ꯑꯗꯨ ꯄꯤꯔꯣꯏ ꯍꯥꯏꯔꯝꯃꯤ꯫
नुपा अदुना सावबदगी अचाकपा मैदुदा पाउडर खरा अमुक चाइसिल्लगा करिगुम्बा खरा हाइरमी अदुदगी नुंगपाक अदुना सुरुंग अदुगी चंगफम अदु हानगुम अमुक खुमजिनखिरमी अलादीन सुरुंग मनुंगदुदा अदुम लैरमी अलादीनना नुपा अदुदी महाकी कका नते हाइबा खंगलमी महाक्ति फत्तबा जादूगरनी हाइबा खंगलमी नुपा अदुदी अवांग अफ्रीका दगी अरब अदुदा थौमैदु लौबा लाकपा ओइरमी महाक्ति मफमदु थादोक्तुना चतखिरमी महांगना जादूगी थौमै अदु जादूगी लाइरिक कयादगी खंगलमी थौमैदु लैरबदी महाक शक्ति यामना लैगनी हाइबा खंगलमी अदुबु थौमै अदुगी लैफमदी महाक नत्तना कनानासु खंगलमदे महांगना अलादीनबु थौमैदु सुरुंगदुदगी लौथोक हलगा अलादीनबु सुरुंग मनुंगदुदा थनमलगा हातोके हाइबा खलमी नुमित कयानी अलादीन सुरुंगदुदा कप्तुना लैरमी महाक करी तौगदबनो अमदी मफमदुदगी करमना थोरकदबनो हाइबा खंगलमदे महाकी ममादु थवाई यामना वारमलगनी हाइबा खंगलमी महांगना कपना महांगना मखुत लोनरगा ईश्वरबु खुरुमजरमी महांगना नुपा अदुना पीरंबा खुदोप अदुदा मखुतना नानबदा खुदोपतुदगी थवाई अमा थोरकलमी अदुगा मंगोंदा हायरकलमी अईदी खुदोप असिगी मिनाइनी नहाक करी पांबगी हायु अलादीनना थुना पाखुम पिरकलमी अईबु खुदक्ता सुरुंग असिगी मपांदा पुबियु खुदक्ता सुरुंगदुगी फगलांगदुदा लंबी अमा थोरकलमी अलादीन लंबी दुदा थोक्तुना मयुमदा ममागी मनाक्ता थुना लाकलमी महांगना युम हेक यौबगा महांगना वारी पुंबा ममादा लिरमी अमदी महांगना सुरुंगदुदगी पुरकपा थौमै अमदी लैकोंदुदगी हेगलकपा उहै अदु उलमी अलादीनना हायरमी इमा आई नुमित कयानी चारक्तबदगी आई चाक यामना लामे चाक खरा थोंबियु ममाना खुमलकलमी हौजिक्ति युमसिदा चानबा अमत्ता लैते आई कैथेंदा चत्तुना पोट खरा योलुगे मदुदगी फंगलकपा पैसादुना नंगना चानबा खरा लैरके अलादीनना हायरकलमी इमा मदुगिदमक वारुगनु अइना मसिगी थौमै असि सेंगदोक्तुना कैथेंदा योलुगे महांगना थौमै अदु तकथोकपदा थौमैदुदगी मंगालगा लोइनना थवाई अमा थोरकलमी अलादीनगी ममादी मदु उबदा वांथखिरमी अलादीनदी मदुदगी थोरकलिबा थवाईदु महांगना पांबा पुमनमक पीबा ngamba थवाईनी हाइबा खंगलमी महांगना थवाई अदुदा चानबा अहाउबा चाकलेट अमा पीनबा हायरमी खुदक्ता सिल्वर की प्लेट चानबा अथुम अहाउ चाक इंसांग थोरकलमी अलादीन की ममाना ज्ञान तारकलगा महांगना अलादीनदा अहाउबा चाक इंसांग सिंग अथुम अहाउदु कदाइदगिनो हंगदबना फगनी खलमी मखोय अनि चानबदु चारमी ममाना अलादीनदा हायरमी अलादीन नहांगना अचा अथक मयाम सिबु कदाइदगी लौरुरिबनो नहाकी थौमैगी ममलदुनबु असिगुम्बा अथुम अहाउ मयामसि लैबा कोनाब्रा अलादीनना खुमलकलमी इमा अइना थौमै अदुदा तकपदा थौमैदुदगी थवाई अमा थोरकी थवाई अदुना अइना पांबा पुमनमक पीबा ngami मदुदा अइना चाक इंसांगदु नीबनी अलादीन की ममाना हायरकलमी अलादीन नहांगना हायरिबदु करिनो मदुदी फत्तबा थवाईनी हौजिकमक थौमैदु योंथोकलुसो अई थौमैदु युमसिदा थंबा पामदे अलादीनना हायरकलमी नत्ते इमा अखोइना थौमै अमदी खुदोप अनिसिगी थवाईसिंग असिगी खुदोंग चाबा सि लहौसी अईगिदी इपासु लैत्रे अलादीनना मखोइना चाक चाखिबा सिल्वर प्लेट अदु कैथेंदा योलमी मदुदगी पैसा मरांग कायना फंगलमी नोंगमदी
ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯌꯨꯝꯗ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨ ꯏꯔꯨꯖꯐꯝꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯨꯁꯨ ꯃꯥꯏꯈꯨꯝ ꯑꯃꯅ ꯈꯨꯝꯂꯝꯃꯤ, ꯃꯔꯝꯗꯤ ꯁꯍꯔꯗꯨꯗ ꯀꯅꯥꯃꯠꯇꯅ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯕ ꯌꯥꯍꯜꯂꯝꯗꯦ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯂꯥꯗꯤꯟꯅ ꯏꯔꯨꯖꯐꯝꯒꯤ ꯐꯛꯂꯥꯡꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯥꯏꯈꯨꯝꯗꯨ ꯂꯧꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯃꯨꯛ ꯐꯖꯕ ꯃꯄꯨꯟꯁꯤꯗ ꯎꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯃꯁꯥ ꯃꯊꯟꯇ ꯃꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯂꯨꯍꯣꯡꯒꯅꯤ ꯋꯥꯁꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯂꯥꯗꯤꯟ, ꯅꯍꯥꯛꯄꯨ ꯉꯥꯎꯔꯕ꯭ꯔꯣ? ꯅꯍꯥꯛꯄꯨ ꯋꯥꯈꯜꯒ ꯑꯃꯠꯇ ꯈꯟꯗ꯭ꯔꯕ꯭ꯔꯣ? ꯑꯁꯨꯝꯅ ꯑꯂꯥꯗꯤꯟꯒꯤ ꯃꯃꯥꯅ ꯑꯂꯥꯗꯤꯟꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯝꯃꯤ, ꯐꯤ ꯇꯨꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯃꯍꯥꯛꯅ ꯀꯔꯝꯅ ꯄꯥꯝꯕꯤꯒꯅꯤ? ꯑꯂꯥꯗꯤꯟꯅ ꯃꯃꯥꯗ ꯃꯍꯥꯛꯅ ꯁꯨꯔꯨꯡꯗꯒꯤ ꯄꯨꯔꯛꯄ ꯎꯍꯩꯁꯤꯡꯗꯨ ꯄꯨꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯂꯨꯍꯣꯡꯕꯤꯅꯕ ꯍꯥꯏꯍꯟꯅꯕ ꯊꯥꯔꯝꯃꯤ꯫ ꯑꯂꯥꯗꯤꯟꯒꯤ ꯃꯃꯥꯅ ꯎꯍꯩꯗꯨ ꯁꯤꯜꯚꯔꯒꯤ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯞꯂꯒ ꯎꯍꯩꯗꯨ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯀꯨꯞꯂꯝꯃꯤ, ꯑꯗꯨꯒ ꯃꯗꯨ ꯄꯨꯔꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯂꯥꯗꯤꯟꯒꯤ ꯃꯃꯥꯅ ꯑꯃꯟꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯀꯣꯅꯨꯡꯒꯤ ꯒꯦꯠ ꯑꯗꯨꯗ ꯂꯩꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯛꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯑꯂꯥꯗꯤꯟꯒꯤ ꯃꯃꯥꯅ ꯄꯥꯏꯔꯤꯕ ꯑꯉꯧꯕ ꯐꯤꯅ ꯀꯨꯞꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯕ ꯌꯥꯍꯜꯂꯝꯃꯤ꯫ ꯑꯂꯥꯗꯤꯟꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯗꯨ ꯃꯥꯒ ꯂꯨꯍꯣꯡꯕꯤꯅꯕ ꯈꯨꯗꯣꯜ ꯑꯁꯤ ꯄꯤꯕꯤꯔꯛꯄꯅꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯏꯆꯥꯅꯨꯄꯤꯕꯨ ꯅꯍꯥꯛꯀꯤ ꯅꯆꯥꯗ ꯄꯤꯒꯅꯤ ꯈꯟꯕ꯭ꯔꯥ? ꯅꯍꯥꯛꯀꯤꯗꯨ ꯐꯥꯒꯤ ꯇꯧꯔꯤꯕ꯭ꯔꯥ? ꯑꯂꯥꯗꯤꯟꯒꯤ ꯃꯃꯥꯅ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅ ꯃꯉꯛ ꯅꯣꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯄꯨꯔꯛꯂꯤꯕꯗꯨ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯎꯠꯂꯨ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯑꯣꯟꯅꯅꯕ ꯄꯨꯔꯛꯂꯤꯕꯗꯨ ꯀꯔꯤꯅꯣ? ꯑꯂꯥꯗꯤꯟꯒꯤ ꯃꯃꯥꯅ ꯐꯤꯗꯨ ꯍꯥꯏꯗꯣꯛꯄꯗꯗꯤ ꯎꯍꯩ ꯃꯑꯣꯡ ꯃꯥꯟꯕ ꯁꯅꯥ ꯃꯅꯤ ꯃꯨꯛꯇꯥ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯉꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯁꯨꯛ ꯐꯖꯕ ꯃꯅꯤ ꯃꯨꯛꯇꯥꯗꯤ ꯑꯩ ꯄꯨꯟꯁꯤꯗ ꯎꯈꯤꯗ꯭ꯔꯤ꯫ ꯅꯤꯡꯊꯧꯗꯨ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯤ꯫ ꯃꯍꯥꯛ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯍꯥꯏꯕ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯂꯥꯗꯤꯟꯅ ꯄꯤꯔꯛꯄ ꯃꯅꯤ ꯃꯨꯛꯇꯥꯗꯨ ꯄꯥꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯗꯨ ꯑꯁꯤꯒꯨꯝꯕ ꯃꯅꯤ ꯃꯨꯛꯇꯥꯁꯤ ꯁꯅꯥꯒꯤ ꯄ꯭ꯂꯦꯠꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯤꯅꯥꯏ ꯑꯅꯤ ꯑꯅꯤꯅ ꯃꯅꯤ ꯃꯨꯛꯇꯥ ꯌꯥꯎꯕ ꯄ꯭ꯂꯦꯠ ꯑꯗꯨ 90 ꯄꯨꯔꯛꯅꯕ ꯍꯥꯏꯌꯨ꯫ ꯃꯗꯨ ꯉꯝꯂꯕꯗꯤ ꯏꯆꯥꯅꯨꯄꯤ ꯄꯤꯒꯦ꯫ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯑꯂꯥꯗꯤꯟꯅ ꯊꯥꯎꯃꯩꯒꯤ ꯊꯋꯥꯏꯗꯨꯒꯤ ꯃꯇꯦꯡꯅ ꯁꯅꯥꯒꯤ ꯄ꯭ꯂꯦꯠ 90ꯗ ꯃꯅꯤ ꯃꯨꯛꯇꯥꯗꯨ ꯍꯥꯞꯇꯨꯅ ꯃꯤꯅꯥꯏ 40ꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯗꯨ ꯎꯕꯗ ꯄꯦꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯂꯩꯅꯕ ꯐꯖꯕ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯃꯁꯨ ꯁꯥꯒꯗꯕꯅꯤ꯫ ꯑꯂꯥꯗꯤꯟꯅ ꯈꯨꯗꯛꯇ ꯊꯥꯎꯃꯩꯒꯤ ꯊꯋꯥꯏꯗꯨꯒꯤ ꯃꯇꯦꯡꯅ ꯑꯆꯧꯕ ꯌꯨꯝ ꯑꯃ ꯁꯥꯔꯝꯃꯤ꯫ ꯌꯨꯝꯗꯨꯗꯒꯤꯅ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨ ꯐꯥꯎꯕ ꯑꯉꯥꯡꯕ ꯀꯥꯔꯄꯦꯠ ꯊꯥꯔꯝꯃꯤ꯫ ꯑꯂꯥꯗꯤꯟ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯃꯨꯒꯥꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨ ꯑꯂꯥꯗꯤꯟꯗ ꯂꯨꯍꯣꯡꯕ ꯌꯥꯔꯝꯃꯤ꯫ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯂꯥꯗꯤꯟꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯕꯗꯨ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯆꯧꯕ ꯆꯥꯛꯂꯦꯟꯁꯨ ꯁꯤꯜꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯗꯨꯛ ꯆꯥꯎꯕ ꯂꯨꯍꯣꯡꯕ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯂꯨꯍꯣꯡꯂꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗꯁꯨ ꯑꯂꯥꯗꯤꯟ ꯂꯝꯕꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯁꯅꯥ ꯄꯤꯔꯝꯃꯤ꯫ ꯑꯂꯥꯗꯤꯟ
ꯂꯩꯕꯥꯛ ꯑꯗꯨꯗ ꯌꯥꯝꯅ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯍꯨꯟꯗꯣꯛꯂꯝꯕ ꯖꯥꯗꯨꯒꯔ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯃꯔꯜ ꯃꯊꯨꯝꯒꯤ ꯃꯔꯝꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯜ ꯃꯊꯨꯝꯁꯤꯡ ꯑꯗꯨ ꯊꯥꯎꯃꯩꯗꯨꯗꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯖꯥꯗꯨꯒꯔ ꯑꯗꯨ ꯃꯍꯥꯛ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯊꯥꯎꯃꯩ ꯑꯗꯨ ꯂꯧꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯍꯟꯕ ꯊꯥꯎꯃꯩ ꯈꯔ ꯄꯨꯔꯒ ꯑꯂꯥꯗꯤꯟꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯊꯥꯎꯃꯩ ꯑꯃꯟꯕꯒꯤ ꯃꯍꯨꯠꯇ ꯊꯥꯎꯃꯩ ꯑꯍꯟꯕꯒ ꯑꯣꯟꯅꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯂꯥꯗꯤꯟ ꯌꯨꯝꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯑꯂꯥꯗꯤꯟꯒꯤ ꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯑꯂꯥꯗꯤꯟꯒꯤ ꯖꯥꯗꯨꯒꯤ ꯊꯥꯎꯃꯩ ꯑꯃꯟꯕꯗꯨ ꯊꯥꯎꯃꯩ ꯑꯍꯟꯕ ꯑꯃꯒ ꯑꯣꯟꯊꯣꯛꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯤ ꯑꯂꯥꯗꯤꯟꯒꯤ ꯊꯥꯎꯃꯩ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ, ꯑꯂꯥꯗꯤꯟꯅ ꯍꯣꯔꯦꯟ ꯌꯨꯝ ꯍꯜꯂꯛꯂꯒ ꯊꯥꯎꯃꯩ ꯑꯍꯟꯕꯁꯤ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯒꯅꯤ꯫ ꯐꯠꯇꯕ ꯖꯥꯗꯨꯒꯔ ꯑꯗꯨꯗꯤ ꯖꯥꯗꯨꯒꯤ ꯊꯥꯎꯃꯩ ꯑꯗꯨ ꯐꯪꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯗꯛꯇ ꯊꯥꯎꯃꯩꯗꯨꯗ ꯇꯛꯂꯝꯃꯤ꯫ ꯊꯥꯎꯃꯩꯗꯨꯗꯒꯤ ꯊꯋꯥꯏꯗꯨ ꯊꯣꯔꯛꯂꯒ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛ ꯀꯔꯤ ꯄꯥꯝꯕꯒꯦ? ꯖꯥꯗꯨꯒꯔ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯃꯅꯥꯏ ꯃꯁꯦꯜ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯤ ꯌꯥꯎꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯋꯥꯡ ꯑꯐ꯭ꯔꯤꯀꯥꯗ ꯄꯨꯕꯤꯌꯨ꯫ ꯖꯥꯗꯨꯒꯔꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯈꯨꯗꯛꯇ ꯇꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯂꯥꯗꯤꯟꯒꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯊꯨꯅꯃꯛ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯂꯥꯗꯤꯟꯒꯤ ꯌꯨꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯂꯥꯗꯤꯟꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯟ ꯃꯊꯨꯝ ꯄꯨꯝꯅꯃꯛꯇꯨ ꯖꯥꯗꯨꯅꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯅꯥꯏ ꯃꯁꯦꯟ ꯊꯥꯗꯨꯅ ꯑꯂꯥꯗꯤꯟꯕꯨ ꯁꯍꯔ ꯑꯗꯨꯗꯒꯤ ꯊꯤꯔꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯂꯥꯗꯤꯟ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯌꯨꯝꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯅ ꯖꯥꯗꯨ ꯇꯧꯗꯨꯅ ꯑꯆꯧꯕ ꯌꯨꯝ ꯁꯥꯕ, ꯂꯟ ꯊꯨꯝ ꯂꯦꯞꯄ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯨꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ꯫ ꯑꯂꯥꯗꯤꯟ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯊꯤꯕꯒꯤ ꯃꯇꯝꯗꯨ ꯁꯥꯡꯗꯣꯛꯄꯤꯅꯕ ꯑꯃꯗꯤ ꯗꯟꯗꯤꯗꯨ ꯈꯔ ꯍꯟꯊꯕ ꯄꯤꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯑꯂꯥꯗꯤꯟꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯝꯗꯦ꯫ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡꯗꯒꯤ ꯊꯨꯅ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯂꯥꯗꯤꯟ ꯂꯩꯕꯥꯛꯇꯨꯗ ꯊꯋꯥꯏ ꯋꯥꯅ ꯅꯨꯃꯤꯠ 8ꯅꯤ ꯃꯌꯨꯝꯗꯨ ꯊꯤꯕ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ 4ꯁꯨꯕ ꯅꯨꯃꯤꯠꯇꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯤꯕꯒꯤ ꯃꯇꯝꯗꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯍꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯎꯕ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤ ꯑꯃꯠꯇꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛ ꯏꯁꯣꯔ ꯈꯨꯔꯨꯝꯅꯕ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯝꯃꯤ ꯑꯃꯗꯤ ꯃꯈꯨꯠ ꯂꯣꯟꯅꯕꯗ ꯈꯨꯗꯣꯞꯇꯨꯗ ꯇꯛꯂꯝꯃꯤ꯫ ꯈꯨꯗꯣꯞꯇꯨꯗꯒꯤ ꯊꯋꯥꯏꯗꯨ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯋꯥꯏꯗꯨꯅ ꯃꯍꯥꯛ ꯀꯔꯤ ꯄꯥꯝꯕꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯋꯥꯏꯗꯨꯗ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯄꯨꯕꯤꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯊꯋꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯊꯥꯎꯃꯩꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯇꯧꯕ ꯊꯕꯛꯇꯨ ꯑꯩꯅ ꯍꯣꯡꯍꯟꯕ ꯉꯝꯂꯣꯏ꯫ ꯑꯂꯥꯗꯤꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯌꯨꯝ ꯑꯃꯗꯤ ꯅꯨꯄꯤꯅ ꯂꯩꯕ ꯃꯐꯝꯗꯨꯗ ꯑꯩꯕꯨ ꯄꯨꯕꯤꯌꯨ꯫ ꯊꯋꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯔꯝꯃꯤ꯫ ꯑꯂꯥꯗꯤꯟ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯨꯝꯗꯨꯗ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯌꯨꯝ ꯑꯃꯗꯤ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝꯗꯨꯗ ꯄꯨꯅꯕ ꯂꯝꯕꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯤꯒꯅꯤ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯊꯥꯎꯃꯩꯗꯨ ꯄꯨꯔꯛꯎ꯫ ꯑꯂꯥꯗꯤꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯖꯥꯗꯨꯒꯤ ꯃꯍꯤ ꯑꯃ ꯄꯤꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯍꯤꯗꯨ ꯊꯛꯂꯕꯗꯤ ꯈꯨꯗꯛꯇ ꯇꯨꯝꯅꯤꯡꯕ ꯐꯥꯎꯍꯟꯗꯨꯅ ꯇꯨꯝꯍꯜꯂꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯃꯍꯤ ꯑꯁꯤ ꯖꯥꯗꯨꯒꯔ ꯑꯁꯤꯅ ꯊꯛꯀꯗꯕ ꯌꯨ ꯑꯗꯨꯗ ꯃꯍꯥꯛꯅ ꯎꯗ꯭ꯔꯤꯉꯩꯗ ꯍꯥꯞꯆꯤꯜꯂꯨ꯫
mahangna yu adu thakpada mahak khudakta tumkhigani adudagi nahangna jadugi thaumaidu aigi nakta purau Rajkumari aduna jadugar aduga chak chaminaringaida mahangna Aladdin na pirakpa jadugi mahidu mahaki nupana thakkadaba yududa hablami yudu thakpadagidi jadugar adu tumkhirami Rajkumari aduna jadugar adugi furit khawdagi thaumaidu lauthoklami aduga thaumaiduda nalami thaumaidu-dagi thawai adu thoraklami mahangna thawai aduda mahak Aladdin amadi yum adu hanagi makhoigi leifam aduda punaba hairami aduga jadugar adubuna marbhumi aduda thamamnaba hairami thawai aduna mahangna hairibadu tawrami ningthau aduna Aladdin gi yum adu halakpa urami mahangna mahaki machanupi adusu halakle haiba khanglami ningthauduna Aladdin da mahaki ningthau khubamdu sinarami mahangna sigraba matungda Aladdin na leibaktugi ningthau oirami adudagidi mahaki nupi Rajkumari aduna maharani oiduna nungai yaifana pankhre wari asi matang asida loisinjare wari asi libada soikiba yaurabasu tabiriba pumnamakna ngakpinaba nolukna haijari